ꯇꯥꯃꯣ ꯍꯟꯕꯤꯗꯣꯔꯕ? ꯍꯟꯈꯤꯔꯣꯏꯗ. ꯏꯕꯨꯡꯉꯣ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯩꯅꯝ ꯂꯩꯅꯝ ꯌꯥꯝ ꯆꯦꯜꯂꯤꯅꯦ. ꯇꯥꯃꯣ ꯆꯦꯟꯕꯅꯦ. ꯑꯗꯣ 이bu모나 야르디 아이기쇼 아무따 셈비우다나. ꯇꯥꯃꯣ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯛꯑꯒꯦ. ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏ ꯂꯥꯛꯏꯕ? ꯌꯦꯡꯉꯨ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ. ꯑꯩ ꯃꯇꯝꯇ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯌꯦꯡꯉꯨꯁꯤ. 맞죠? 레디다. 자, 실어. ꯇꯥꯃꯣ ꯆꯥ ꯊꯝꯃꯝꯒꯦ. ꯇꯦꯕꯜ ꯊꯝꯃꯝꯃꯣ. ꯇꯥꯃꯣ ꯆꯥ ꯊꯝꯃꯝꯃꯦ. ꯇꯥꯃꯣꯅ ꯍꯥꯏꯕꯗꯨ ꯂꯩꯔꯦ. ꯍꯥ ꯅꯛꯅ ꯂꯩꯔꯦ. ꯅꯛꯅ ꯂꯩꯔꯦꯕ. ꯍꯩ ꯂꯥꯎꯅꯦ ꯑꯩꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯇꯧꯁꯤ ꯂꯥꯎꯅꯦ. ꯀꯩꯅꯣ ꯇꯧꯏꯗꯨꯅ? ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯣ? ꯑꯩꯅ ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪ. ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯁꯦꯜ ꯂꯧꯈꯤꯕ ꯍꯥꯏꯕꯣ? ꯍꯣꯏ, ꯅꯣꯏꯒꯤ ꯔꯦꯟꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 9ꯗ ꯑꯣꯟꯅꯕꯗꯒꯤ ꯁꯦꯜꯗꯣ ꯄꯤꯁꯟꯈ꯭ꯔꯦ. ꯑꯗꯨꯒ ꯍꯟꯗꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ. ꯍꯦ 이베마 파자비야. 누파도 그다이데 레. ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ. ꯅꯕꯨꯡꯅꯦ. ꯆꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯂꯩꯕꯤꯒꯦ. ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯦ. ꯃꯈꯣꯏꯗꯤ ꯔꯦꯟ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯅꯦ. 이베마 ꯂꯥꯁ ꯑꯣꯏꯅ ꯍꯪꯒꯦ. ꯃꯔꯝ ꯃꯣꯛꯄꯅꯤꯗ 이천ꯗꯤ. ꯅꯨꯄꯥꯗꯣ ꯏꯝꯐꯥꯜꯗ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯠꯍꯜꯂꯤꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯖꯤꯟꯗꯨꯒꯤ ꯃꯊꯛꯇꯅꯦ ꯐꯨꯔꯤꯠ ꯑꯃꯁꯨ ꯍꯥꯞꯀꯦ. ꯍꯟꯗꯛ ꯊꯥꯒꯤ ꯌꯦꯟꯗꯕꯒꯤ ꯂꯩꯀꯥꯏꯅ ꯋꯥꯊꯣꯛꯑꯦꯅꯦ ꯅꯣꯏꯕꯣ. ꯌꯥꯝ ꯊꯨꯅ ꯂꯧꯁꯟꯅꯕ ꯇꯧꯅꯦ. ꯑꯣ ꯈꯔ ꯊꯨꯅ ꯂꯧꯁꯟꯅꯕ ꯇꯧꯔꯣꯀꯣ. ꯍꯣ ꯊꯝꯃꯦ. ꯄꯥꯕꯨꯡ ꯒꯥꯔꯤ ꯁꯣꯝꯗ ꯄꯤꯔꯨꯕ. ꯑꯩ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯆꯠꯄ ꯌꯥꯔꯣꯏ. ꯑꯁ ꯏꯃꯥꯟꯅꯕ ꯁꯟꯗꯤꯞꯅ ꯉꯥꯅꯨ ꯆꯥꯁꯦꯅ ꯉꯥꯏ ꯂꯩꯔꯝꯕꯅꯤꯃꯤ. ꯑꯩ ꯌꯥꯔꯦ. ꯅꯃꯥꯟꯅꯕ ꯁꯟꯗꯤ ꯕꯣꯕ ꯁꯥꯟꯇꯤ ꯃꯥꯏ ꯔꯇꯟ ꯂꯩꯗꯨꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯅꯣꯏ ꯍꯦꯃꯟꯈ꯭ꯔꯕꯅꯤꯀꯣ. ꯑꯩ ꯉꯥꯅꯨꯗꯣ ꯆꯥꯅꯤꯡꯉꯒꯅꯦ ꯏꯄꯥꯅ ꯌꯨꯝꯗ ꯊꯣꯡꯅꯤ. ꯃꯣꯏ ꯂꯣꯏ ꯂꯥꯛꯑꯣ. ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ? ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤꯃꯤ. ꯃꯤ ꯐꯗꯤꯒꯣꯝ ꯇꯥꯏꯃꯤꯡ ꯌꯧꯔꯝꯃꯅꯤꯃꯤ. ꯅꯣꯏꯅ ꯉꯥꯅꯨ ꯆꯥꯅꯗꯣꯏꯗꯨ ꯃꯌꯥꯝ ꯈꯥꯏꯅꯔ ꯆꯥꯗꯣꯏꯔꯥ ꯐ꯭ꯔꯤꯗ ꯆꯥꯗꯣꯏꯔꯥ? ꯑꯁ ꯑꯣꯟꯊꯣꯛꯄ. ꯄꯥꯕꯨꯡ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯨꯄꯥ ꯆꯅꯤ ꯈꯥꯏꯅꯩꯅꯤꯃꯤ. ꯂꯨꯄꯥ ꯆꯅꯤ. ꯆꯅꯤꯒꯤ ꯉꯥꯅꯨ ꯅꯪ ꯆꯥ ꯉꯝꯒꯗ꯭ꯔꯣ? ꯑꯁ ꯄꯥꯕꯨꯡ ꯁꯤꯗꯤ. ꯌꯥꯔꯣꯏ ꯅꯪ ꯆꯪꯉꯣ. ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯇꯤꯐꯤꯟꯗ ꯂꯧꯍꯜꯂꯨꯒꯦ. ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯆꯥꯕ ꯌꯥꯏꯗꯅ. ꯑꯁꯤ ꯈꯥꯝꯃꯣ. ꯍꯣꯏ 아버네 아버지 사무네 보세. ꯍꯣꯏ ꯃꯅꯥꯛ ꯀꯜꯂꯗꯤ ꯁꯤꯄꯣꯔꯣ. ꯆꯪꯉꯣꯅꯦ. ꯀꯩꯅꯣ ꯇꯞ ꯄꯥꯏꯔꯤꯗꯨꯕꯨ ꯌꯥꯝ ꯍꯩꯅꯗꯤ ꯆꯠꯂꯍꯦ. ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕ. ꯈꯥꯝꯃꯣ ꯍꯥꯏꯗꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯕ꯭ꯔꯦꯛ ꯌꯥꯎꯗꯕꯁꯤꯕꯨ ꯆꯣꯡꯊꯣꯛ ꯍꯩꯔꯣ? ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯅꯃꯥꯟꯅꯕꯅ ꯑꯥꯔꯃꯤ ꯈꯟꯗꯅ CRP ꯌꯥꯎꯗꯅ ꯇꯧꯔꯤꯁꯦ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯁꯤꯗ ꯊꯦꯛꯀ ꯈꯣꯏꯒ. ꯍꯩꯃꯥ ꯅꯪ ꯑꯗꯨꯒꯗꯤ ꯍꯥꯏꯕꯤꯅꯨ. ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯒꯥꯔꯤꯁꯦ ꯆꯦ ꯆꯥꯡ ꯐꯖ ꯌꯥꯎꯕ꯭ꯔꯥ? ꯍꯩꯃꯥ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯃꯦꯗꯥꯝ. ꯀꯝꯗꯧꯁꯤꯒꯦ ꯃꯦꯗꯥꯝ? ꯅꯣꯏ ꯅꯄꯥ ꯇꯧꯔꯣ. ꯍꯩꯃꯥ ꯆꯠꯂꯍꯦ. ꯀꯩꯅꯣꯍꯦ ꯀꯔꯤ ꯋꯥꯡ ꯁꯥꯎꯅꯣ ꯁꯤꯕꯣ? ꯃꯁꯤ ꯐꯨꯔꯗꯤ ꯐꯖꯅ ꯐꯨꯅꯤꯁꯦ. ꯅꯃꯥꯏꯗꯨꯗꯅꯦ
ꯂꯥꯝꯃꯒ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯑꯗꯤꯅꯦ ꯅꯊꯤꯅ ꯃꯣꯏ ꯕꯔꯕꯔ ꯆꯤꯛꯀꯅꯤ ꯅꯃꯥꯒꯗꯣ 30ꯃꯨꯛ ꯎꯅꯤ ꯈꯪꯉꯦꯗꯅ 이마 양 똑같지 마차씩 양 잘려야 해봐 ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯁꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯕꯅꯤ ꯊꯣꯛꯂꯛꯑꯦ ꯐꯣꯟꯗꯣ ꯁꯠꯂꯨ ꯀꯩꯅꯣ ꯅꯪꯅ ꯇꯧ ꯂꯩꯗꯨ ꯈꯣꯡ ꯑꯃ ꯁꯪꯕꯗꯧ ꯇꯧ ꯂꯩꯗꯨꯕꯣ ꯐꯖꯍꯜꯂꯨ ꯅꯨꯄꯤ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤꯅꯦ ꯑꯁ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯍꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯑꯩꯒꯤꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏꯗ ꯒꯨꯗ ꯁꯣꯠ ꯃꯃꯅꯤꯡꯗꯩ ꯐꯖꯅ ꯇꯥꯔꯤꯀꯣ ꯑꯣ ꯅꯨꯄꯤꯗꯣ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒ ꯃꯁꯛ ꯃꯥꯟꯅꯩꯌꯦꯕ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯧꯔꯕ ꯑꯃꯗꯣ ꯆꯪꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯍꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯉꯥꯜꯂꯩ ꯃꯥꯅ ꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯌꯥꯔꯦ ꯅꯨꯄꯤ ꯆꯪꯈ꯭ꯔꯒ ꯂꯤꯡꯈꯠꯂꯛꯄ ꯑꯣꯏꯅ ꯇꯧꯔꯅ ꯑꯆꯥ ꯕ꯭ꯂꯦꯡꯗꯨ ꯑꯣꯏꯔꯝꯃꯤ ꯇꯨꯀꯠꯆꯈ꯭ꯔꯦꯗ 이태마 ꯑꯦ ꯆꯥꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ तामो उनगे लाक्पनी तामोबु लैगिब्रो ꯃꯥꯗꯤ ꯂꯩꯇꯤꯌꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ ꯑꯗꯣ ꯃꯥꯗꯤ ꯈꯔ ꯊꯦꯡꯉꯛꯀꯗꯕ ꯃꯥꯜꯂꯦ तामिंदी याम चारे ꯀꯩꯗꯧꯔꯒꯦ इतैमगा तामोगा लुहोंखिबदगी अहिना इतैमदा हागे खनबा वा अमा हाइबा ngамदना सुम लैरबा अदुबु ngasiदी इतैमदा खंगनलगेना खले ꯆꯥꯕꯤ ꯀꯩ ꯋꯥꯅꯣ इतैमगी फजरबा सवान फजरबा सक उरुबदगिने अहिना इतैमबु नुंसी फोंदोअगा पुंसी लैफुन सेंबा पांखे अदुबु अरेंबा ताकी ngasiदी अैगी नुंसीबा खंगबीबा ओइना इतैमदा ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯅꯪ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ इतैमा अैना थबक तौबा मतमदा कैदौनंदा लेमना थबक्ते से लुपा लिसिंग यांखैनी ꯆꯥꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯪ ꯁꯨꯝ ꯂꯩꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯣꯏ ꯇꯥꯃꯣꯗ ꯇꯥꯛꯊꯣꯛꯎꯔꯅ इतैमा खल्लुदा ꯌꯥꯔꯦ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ फरे से इतैमा याम ngangnaragumsi 30 मगा हापगे चा थकनबा यादी यादव माली से 30 मगा हापबनिको ꯀꯩꯅꯣ ꯆꯥꯕꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ इतैमाबु तसेंगना नुंसीबगिनी याम लूना खल्लुरनुदा इतैमागी जोबननबा ननावना कछु सिलवा से लाओसे से लाओसे 타도 하이브네 타도 하이브네 लाओसे 하르가 ꯍꯜꯂꯣ ꯍꯜꯂꯣ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯀꯩꯗꯧꯔꯦ ꯌꯥꯝ ꯉꯝꯗꯅ ꯈꯨꯝꯃꯛꯏꯗꯨꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯨꯝꯗ ꯆꯥꯕꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯂꯥꯛꯇꯤꯌꯦ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯐꯪꯉꯦ ꯆꯥꯕꯤꯅꯅꯦ ꯂꯨꯄꯥ 40,000 ꯊꯤꯜꯂꯛꯀꯅꯤ ꯑꯗꯨ ꯄꯩꯁꯜꯂꯝꯃꯨꯀꯣ ꯀꯩꯒꯤ ꯁꯤꯗꯤ मणिपुरकी कंगलादा मनिंग तमना पाइजरंबा मणिपुरकी कंगलादा मनिंग तमना पाइजरंबा मसू तरेट की फिराल अंग्रेज ने सिंथखरे अंग्रेज की फिराल थेखरे अंग्रेज की फिराल पाइर
ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯂꯦ ꯅꯤꯡꯇꯝꯕ ꯃꯥꯡꯂꯦ ꯀꯅꯥ ꯂꯩꯕꯒꯦ ꯃꯩꯇꯩꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯂꯦ ꯃꯩꯇꯩꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯂꯦ ꯀꯅꯥ ꯂꯩꯕꯒꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡꯕ ꯅꯅꯥꯏ ꯑꯩ ꯂꯩꯖꯩ ꯇꯥꯇꯦ ꯂꯩꯕ ꯍꯥꯎ ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯑꯗꯤ ꯏꯆꯟ ꯏꯃꯥꯟꯅꯕꯁꯤꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯣ ꯏꯆꯟ ꯑꯩꯈꯣꯏ ꯔꯦꯟꯀꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯇꯣꯝꯊꯤꯡꯉꯥꯟꯕ ꯃꯁꯛ ꯈꯇꯤ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯐꯖꯕꯅꯤ ꯂꯥꯏ ꯊꯔꯣꯏ ꯃꯥꯟꯕꯅꯤ ꯑꯗꯣ ꯅꯣꯏ ꯏꯝꯐꯥꯜ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯩ ꯍꯥꯏ ꯑꯩꯈꯣꯏ ꯅꯠꯇꯕ ꯐꯖꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤꯗ ꯏꯆꯟ ꯅꯪ ꯏꯝꯐꯥꯜꯗ ꯂꯩꯔꯦꯁꯤꯗꯅ ꯏꯝꯐꯥꯜꯗꯗꯤ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯁꯨ ꯂꯩꯇꯅ ꯏꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯂꯩꯁꯤꯗꯤ ꯏꯁ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯌꯥꯝ ꯌꯥꯡꯁꯤꯜꯂꯛꯏꯅ ꯊꯨꯃꯟꯗ꯭ꯔꯣ ꯏ ꯊꯨꯍꯧꯗ꯭ꯔꯗꯤ ꯃꯥ ꯐꯪꯍꯧꯔꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯁꯣꯝꯗꯤ ꯀꯔꯤ ꯇꯧꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕꯤꯔꯤꯒꯦ ꯑꯩꯕꯨꯔꯣ ꯑꯩꯉꯣꯟꯗ ꯍꯧꯒꯠꯂꯒ ꯈꯕꯔꯒꯩ ꯂꯣꯏ ꯌꯦꯟꯊꯣꯛꯑꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯣꯏ ꯈꯕꯔꯒꯩ ꯑꯩ ꯈꯕꯔ ꯉꯥꯛꯇꯅꯦ ꯑꯩ ꯌꯦꯜꯂꯤꯁꯦ ꯄꯣꯛꯅꯐꯝ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯩ ꯈꯕꯔ 150ꯅꯤ ꯑꯩ ꯌꯦꯜꯂꯤ ꯑꯗꯨꯗꯩ ꯍꯜꯂꯛꯑ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯋꯥꯇꯤꯟꯒ WTꯒ ꯀꯤꯡꯕꯣꯟ ꯈꯨꯅꯦꯛ ꯕꯦꯀꯔꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯆꯥꯏꯕ ꯋꯥꯇꯤꯟ ꯃꯌꯥꯝꯁꯦ ꯑꯩ ꯋꯥꯇꯤꯟ ꯉꯥꯛꯇꯅꯦ ꯑꯩꯅ WT ꯌꯦꯜꯍꯧꯗꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯑꯉꯥꯡ WT ꯆꯥꯗ꯭ꯔꯦ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯋꯥꯇꯤꯟ ꯌꯣꯜꯂꯒ ꯄꯨꯟꯁꯤ ꯂꯦꯟꯕꯤꯔꯤ ꯎꯇꯤꯟꯗꯤ ꯌꯥꯎꯗꯦ ꯋꯥꯇꯤꯟ ꯈꯛꯇꯅꯦ